Ngasigi wari asidi thamoi chawba leita laina taraba miyoi mateng tawiduna mi adugi phanaba tawrubada mi aduna onsilaktuna makhoi macha anibu hatkibagi warini ngasishu mayamgi tamakta hoi entertainment YouTube channel asengba thokhiba yamna nungaitaba thodok amagi wari puduna lakjari wari asi tahanjaba matamda soikhelan kiba kayama yawrubasu tabiriba mayamna ngakpiu haiba wafam asi thamjaraga wari si haujarage wari asi Philippine thokhiba thodokni Philippine ge Cotabato hairiba mafam asida imung ama lerami makhoi adudi Mogwar gi imung ni makhoi gi imungda makhoi puna mioi mari laibani makhoi gi mappa Cruz Mogwar mahaki loinabi Lobela Mogwar aduga makhoi gi machanupi Gawen Mogwar chahi 19 aduga machanupa Luis chahi 13 ni makhoi gi imung asi yamna nungsi janana hingminaba imung amani aduga makhoina leita laira taraba imung singbu mateng pangma yamna pamlammi aduga migi matengsu pangduna lai makhoi gi mapa Cruz school amada oja oina laibani aduga mahaki nupina school aduda principal oibani makhoi handagi hauna angang singbu mateng pangduna lai paisadabu oirabasu natragana larik tambada changadaba mateng oirabasu makhoina angama makhai panglammi aduga hojik makhoi gi angang singsi larik tamlibani makhoi gi mama mapa asi larik takpiba yamna hairami aduna makhoi gi school dagi makhoi bu khara hena mayamna sak khangnarami aduga makhoi gi angang anisu mege mateng pangba pamjai makhoi gi imung asina church tasu donation yam chawna tawrami noma makhoina makhoi gi mari mata amagi yumda chatlami makhoi gi yum aduda nupi ama lerami nupi adugi mamingna Janice kawi Janice asi yum adugi angang nate mahak matam khara yum aduda lerambani makhoi gi mari mata aduna haibada Janice ki yum asi yamna lairai makhoi gi mama mapa laikidabadagi Janice na makhoida matam khara changjafam lauduna lerambani madugi wari adu tabada Cruz ki imung manungna yamna nungaitaba phawrongki Janice na makhoi gi mari mata amagi yumda leiringaida Cruz Mogwar gi machanupi Goyen Mogwar ga Janice ka wakhal manaramki adudagi makhoi ani tenaramki makhoi ani na punduna TikTok video su puna naminaki adugi matung tarakpada Goyen Mogwar na makhoi gi mama mapa da Janice pu makhoi gi macha oina yoknaba hairamki adugi wa adu tabada makhoi gi mama mapa na su yamna munna khalamki aduga makhoi di hanadagi migi matengju pangduna laklibani aduga Janice ki phibam su makhoi na khangbo oibana nungaitaba phawrongki aduna Janice pu makhoi gi macha oina adopt tawba haibadu yaramki asumna makhoi na Janice pu makhoi gi macha oina yoklomki makhoi gi Mogwar gi imung asi makhoi mioi mari leirambadagi hojik mioi manga surami Janice pu makhoi gi imungna yamna nungsina tawbiki aduga Cruz ki macha nupana magi room ka adubu Janice ta lehalamki aduga mana living room da leiramki aduga makhoi gi mama mapa na su macha ahumda khenaba miteng amata thamlamde kariguma pot ama leirabasu makhoi ahumgi chap manana leirammi makhoi ahumbu amata oina nungsiramki adugi matungda Janice pu school amada admission tawbiramki madupunumak adu Janice tasu nungaiba ama oiramki hojikti mahaki mama mapa amadi machin mapa haibadu phanglabani asumna makhoi nungaina imung ama oina hinglamki adubu mapugi nongdam haibaduni khanghaudana makhoi gi nungaina hinglama punchi adu thangnaba mikup amada makhoi gi nungsi chanana leiramba harau tayamba adu mangkhirami December gi tang 10 2021 gi numini hariba matam asida Cruz Mogwar mahaki school da angang singbu lairik takpiduna leirami pung ani ahum adwaida Cruz Mogwar gi yumthangnaba miyoi amana Cruz ta phone tawraklami aduga hai makhoi gi yum aduda sakhangdaba miyoi khara changlakpa mali angang singna yanma law khongba tawi haiduna tamlamki adugi wa adu tabada Cruz mahaki school dagi khudakta yumda halaklamki school dagi makhoi gi yum yobada minute 10 dagi minute 35 fawba changlamgani aduga Cruz na makhoi gi yum adu yobada yum adugi thong adu manungdagi lolamki Cruz na makhoi gi maning thangba thong adu hangnaba honaramki khara kana inba mukpa tawduna thong adu hangduna yum adugi manung changlakpada makhoi gi angang amata uramkhide adudagi Cruz na pakhaladuna makhoi gi angang singbu kana kauduna angang singi ka room da changlakki aduga makhoi gi floor aduda I blood taba adu ubada Cruz amuka hena pakhalamki aduga khara changchinbada makhoi gi angang ani I haibadi blood ngakta ngairaba hakchang taduna lerami angang ani adudi atai kana sunati Gawen amadi Luis ni makhoi gi thawai yawdraba hakchang adu Cruz na ubada Cruz angakpa amadi akiba phawromki aduga laimaida tukirami ngahak lerba matung masana masabu themjinjaduna makhoina yukchariba machanupi Janice bu thiramki Janice bu thibada phangdabadagi Cruz amuka hena pakhatpa nungaitaba phawromki
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯕꯥꯠꯔꯨꯝ ꯔꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯈꯤ꯫ ꯀ꯭ꯔꯨꯁꯅ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯖꯦꯅꯤꯁ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯏꯔꯨꯖꯔꯒ ꯊꯣꯔꯛꯈꯤ꯫ ꯁꯝꯁꯨ ꯆꯣꯠꯂꯝꯃꯤ, ꯃꯗꯨ ꯀ꯭ꯔꯨꯁꯅ ꯎꯕꯗ ꯑꯉꯛꯄ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯦꯅꯤꯁꯅ "ꯕꯥꯕꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯈꯤ, ꯃꯔꯝꯗꯤ ꯖꯦꯅꯤꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯕꯥꯕꯥ ꯍꯥꯏꯅ ꯀꯧꯔꯝꯗꯦ, ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯉꯣꯟꯗ ꯕꯥꯕꯥ ꯍꯥꯏꯅ ꯀꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯆꯥ ꯀꯥꯏꯅꯔꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯖꯦꯅꯤꯁꯅ ꯌꯥꯝꯅ ꯆꯥꯎꯅ ꯋꯤꯠꯅꯦꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯖꯦꯅꯤꯁꯇ ꯍꯪꯂꯝꯈꯤ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯖꯦꯅꯤꯁꯅ ꯈꯨꯝꯂꯝꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯨꯔꯥꯟꯕ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯃꯗꯤ ꯕꯦꯁꯕꯣꯜꯒꯤ ꯕꯦꯠ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯖꯦꯅꯤꯁꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯥꯒꯤ ꯀꯥ ꯔꯨꯝ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕు ꯖꯦꯅꯤꯁꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥ ꯑꯍꯣꯕꯗꯒꯤ ꯌꯦꯡꯕꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯂꯨꯏꯁꯇ ꯕꯦꯁꯕꯣꯜ ꯕꯦꯠꯅ ꯊꯣꯝꯕ ꯑꯃꯗꯤ ꯅꯨꯡꯊꯪꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯋꯦꯟꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯆꯦꯕꯨ ꯖꯦꯅꯤꯁꯀꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯑꯗꯨ ꯄꯨꯂꯤꯁꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯈꯣꯏꯅ ꯌꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯤ ꯖꯦꯅꯤꯁ ꯑꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯖꯦꯅꯤꯁꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯆꯦꯛ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯦꯅꯤꯁꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯠꯗꯒꯤ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯄꯣꯁꯠ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ "ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯄ꯭ꯂꯤꯖ" ꯍꯥꯏꯗꯨꯅ ꯄꯣꯁꯠ ꯇꯧꯔꯝꯈꯤ꯫ ꯄꯣꯁꯠ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯁꯦꯠꯀꯤ ꯏꯃꯣꯖꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯍꯥꯞꯂꯝꯈꯤ꯫ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯂꯤꯁꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯅꯤꯁꯇ ꯐꯣꯟ ꯌꯥꯎꯔꯕꯗꯤ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯖꯦꯅꯤꯁꯅ ꯍꯥꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯇꯧꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯁꯠ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯗꯤꯂꯤꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯖꯦꯅꯤꯁꯄꯨ ꯆꯤꯡꯅꯔꯗꯨꯅ ꯖꯦꯅꯤꯁꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯖꯦꯅꯤꯁ ꯑꯁꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯑꯦꯗꯣꯞ ꯇꯧꯗꯨꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯖꯦꯅꯤꯁꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯖꯦꯅꯤꯁꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯔꯁꯇꯒꯤ ꯄꯩꯁꯥ ꯈꯔ ꯍꯨꯔꯥꯜꯂꯝꯈꯤ꯫ ꯖꯦꯅꯤꯁꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕꯁꯨ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯖꯦꯅꯤꯁ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤꯁꯨ ꯄꯩꯁꯥꯒꯤ ꯃꯊꯧ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯏꯀꯥꯏꯕꯗꯒꯤ ꯂꯣꯟꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯤꯁꯄꯨ ꯉꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄꯗ ꯂꯨꯏꯁ ꯑꯃꯗꯤ ꯒꯋꯦꯟ ꯍꯥꯠꯈꯤꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃꯗꯤ ꯅꯨꯡꯊꯪ ꯑꯗꯨ ꯀꯥ ꯑꯃꯗꯒꯤ ꯂꯧꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃꯗꯤ ꯅꯨꯡꯊꯪ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥ ꯍꯥꯏꯕꯗꯤ ꯔꯨꯝꯗ ꯊꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯨꯔꯥꯟꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯊꯪ ꯑꯃꯗꯤ ꯕꯦꯁꯕꯣꯜ ꯕꯦꯠ ꯊꯝꯐꯝ ꯑꯗꯨꯒꯤ ꯀꯥ ꯔꯨꯝ ꯑꯗꯨ ꯂꯨꯏꯁ, ꯒꯋꯦꯟ ꯑꯃꯗꯤ ꯖꯦꯅꯤꯁꯅ ꯈꯛ ꯈꯪꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯪꯕꯗ ꯖꯦꯅꯤꯁꯄꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯊꯥꯖꯕ ꯐꯥꯎꯔꯝꯈꯤ꯫ ꯊꯕꯛ ꯑꯁꯤ ꯖꯦꯅꯤꯁꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯍꯥꯠꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯤ ꯍꯥꯠꯄꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯑꯅꯤꯈꯛ ꯍꯥꯠꯂꯤꯕꯅꯣ? ꯖꯦꯅꯤꯁꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯑꯣꯏꯔꯝꯈꯤ꯫ ꯂꯨꯏꯁ ꯑꯃꯗꯤ ꯒꯋꯦꯟ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃꯗꯤ ꯅꯨꯡꯊꯪ ꯑꯗꯨꯒꯤ ꯁ꯭ꯀꯦꯟ ꯔꯤꯖꯜ ꯑꯗꯨ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃꯗꯤ ꯅꯨꯡꯊꯪꯗ ꯖꯦꯅꯤꯁꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯕ ꯉꯝꯈꯤ꯫ ꯑꯗꯨ ꯈꯪꯕꯗꯒꯤ ꯖꯦꯅꯤꯁꯄꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯖꯦꯅꯤꯁꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯈꯤ꯫
ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯒ ꯖꯦꯅꯤꯁꯄꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯨꯖ ꯃꯒ꯭ꯋꯥꯔꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯗꯨꯅ ꯃꯤ ꯑꯇꯩꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯖꯦꯅꯤꯁꯄꯨ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯟꯗꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯖꯦꯅꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀ꯭ꯔꯨꯖ ꯃꯒ꯭ꯋꯥꯔ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯃꯗꯤ ꯃꯤ ꯑꯃꯕꯨ ꯊꯥꯖꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯖꯦꯅꯤꯁꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯃꯁꯤ ꯄꯨꯝꯕ ꯀꯜꯂꯛꯄ ꯑꯃꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯖꯦꯅꯤꯁꯅ ꯄꯥꯝꯂꯝꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯈꯛ ꯅꯨꯡꯁꯤꯒꯗꯕꯅꯤ ꯈꯜꯂꯝꯈꯤ꯫ ꯖꯦꯅꯤꯁꯅ ꯍꯥꯟꯅꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯍꯤꯡꯕ ꯄꯥꯝꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯅꯤꯔꯤꯕ ꯈꯨꯗꯤꯡ ꯃꯃꯥ ꯃꯄꯥꯅ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯖꯦꯅꯤꯁ ꯑꯃꯗꯤ ꯀ꯭ꯔꯨꯖ ꯃꯄꯥ ꯑꯗꯨꯒ ꯂꯕꯦꯂꯤ ꯃꯃꯥ ꯈꯛ ꯂꯩꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯖꯦꯅꯤꯁꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ, ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯑꯃ ꯃꯊꯟꯇꯒꯤ ꯑꯣꯏꯔꯅꯤ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯍꯥꯟꯕꯗ ꯒꯋꯦꯟꯕꯨ ꯕꯦꯁꯕꯣꯜ ꯕꯦꯠꯅ ꯊꯣꯝꯂꯕ ꯃꯇꯨꯡ ꯅꯨꯡꯊꯪꯅ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯒꯋꯦꯟꯗ ꯍꯥꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯖꯦꯅꯤꯁꯀꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯀ꯭ꯔꯨꯖ ꯃꯒ꯭ꯋꯥꯔꯒꯤ ꯏꯃꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯐꯪꯗꯨꯅ ꯃꯍꯥꯛꯄꯨ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝ ꯌꯣꯛꯂꯛꯈꯤꯕꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯅꯤ ꯀꯥꯏꯅꯔꯤꯕꯁꯦ? ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫